Jiribamda amata ngaiba Jiri College amadi Jiribam Higher Secondary School gi principal in charge oina thamkhroba matungda regular happy haiduna tongan ba department singi regular staff sing happy haiduna takna duna lagningai serek asida ngarang han June gi tang 19 da Jiribam gi SP bu 7 ARB CO na SP in charge amadi 7 ARB CO in charge oina Puragani haina order tholakhiba adu Jiribam da leriba kokomi student friend na akan bamong da kadem tawi loinana haiba in charge thambagi chanabi asi Jiribam dagi kudak da muthat piu amadi mari leinaba singna yengsen biu haiduna Jiribam kokomi student friend gi mage dagi yam da